Akaswani Imphal Ningthoukhongjam N.Suni na pau pazari ahanbada maroiba pau Security Force na ching amasung tampaki tongan mafamsingdagi lalhauba amadi yamlaba khusukulai kaya phagatle Uparashtrapati Jagdeep Dhankar masagi hakchangi phibam na maram oiduna Uparashtrapati gi pham thadokre amasung Bangladesh Air Force Training Jet ama kaibada miyoi kunithoi sire chamu phumapan sokle Security Force na ching amasung tampaki tongan mafamsingdagi lalhauba amadi yamlaba khusukulai kaya phagatle Manipur Police ki control room na thadorokpa chirol amada hai Manipur da thoglib irang asi lakshinaba Security Force na thibu humbagi thabak leptana chathare ngarangsu Kangpokpi jila gi mauhing amasung changobungdagi yamlaba khusukulai kaya phagatke phagalaba khulai sing adudi magazine yawba insas rifle ama magazine yawba 303 rifle ama local mat lethot ama magazine yawba .32 gi pistol ama ball action rifle mari M16 rifle ama sniper rifle ama single barrel nongmai taret improvised mortar ani tube launcher mari 303 gi maru yankai lethot shell ani hand grenade mari detonator mari yauna polam kaya phagatkhre amaromda aina yadaba miyoi khara leire haiba akaknaba paw ma phangbadagi Security Force na Imphal East Zilla gi koirengai singo laikai da thibu humugi thabak chathaki maduda UPPK gi miyoi mari phaki makhoi sing adugi manungda Imphal West Zilla gi khumbong mayai likai dagi ani Langol Game Village amasung koirengai bazar dagi ni makhoi dagi sel amadi gari yauna polam kaya phangki haire pawasina makha tana haire Tengnopal Zilla gi Indo Myanmar border pillar Humbutra Mapan Nepali Basti Manaktagi KCP gi miyoi ahumsu phaki loinana nupi angang da chathaba miyot minaiga mari leinana Imphal East gi Telo Mayai Lekai da thokiba thodok amaga mari leinana miyoi anisu phare haire makhoi gi mathakta Poksho eki makhada case ama lokhatkre haire Manipur Police na Imphal Zilla gi Mantripukri Bazar dagi ain gi wangmada yolamba foreign liquor amadi can beer kaya su phagatle puna yungang bottle 35 amasung beer gi can nifumari phare haire America gi Alabama da pangthokhiba World Police and Fire Games ta takma laurakhraba Manipur Police ki personnel anida achamba khudol piduna pungning thagwatkre Imphal gi Police Headquarters ngarang pangthokhiba achamba thaurum amada DGP Rajib Singh na Jamandar L Kumarjit amadi Nupi Police ki ASI Seram Rani da achamba khudol piduna ikai kumnaki Games aduda L Kumarjit na bodybuilding and men's physique event ta lupagi takaman ani amasung wrestling da senjengi takaman ama lauki aduga ASI Soram Rani na wrestling event ta sanagi takaman ani lauki tabiriba pawasi Akaswani Imphal dagini Uparashtrapati Jagdeep Dhankar masagi hakchangi phibam namaram oiduna ngarang Uparashtrapati gi phamdagi thadokre Maki pham thadobagi chiroldu Rashtrapati Draupadi Murmu da pisinkhre Sangbidan gi Article 67 clause egi makhada mahak pukudaktagi thabaktagi pothanaba ayabadu pikhi Sri Dhankar gi pham thadobagi chirol amada hai Dr. Singh na pautak pirakpagi matungina mahak pothanabagi damak phamasi thadokibani Sri Dhankar Rajya Sabha gi chairman chu oiramki Mahakna thabak pairingai gi matamda Rashtrapati na hiram kayada tengbang birakpa amasung lamjing birakpagi damak thagatpa phongdokki Pradhan Mantri Narendra Modi amasung mahakki mantri singbu thagatpa phongdokladuna Sri Dhankar na hai makhoina mahakpu lam kayada tengbang birakki amasung makhoidagi hiram kayagi matangdasu khangba ngamki mahakna thabak pairingai gi matam asi matam supada ningsingduna leiragani haire Bangladesh Air Force Training Jet ama Dhaka da leiba Milestone College campus tangarang tasinbada miyoi kunithoi sire samu pumapan sokle asibasingi manungda angang kharasu yawi haire Bangladesh Air Force ki F7 BGI aircraft adu ngarang nungthil pung ama khara helakpada training tawnaba paikhatpada college adugi building da thomjinduna kaikibani Bangladesh Army Sung Fire Service ki miyoi sing mi kanbagi thabak sathaki haire Sangsad ki sabha anima ki mifam ngasi phawba etokre Lok Sabha gi mifam birodi dol sing na tongan ba hiram sing da sarang na bathokpadagi ngarangi oina yethoki birodi dol sing na Pahalgam terror attack amasung
Operation Sindurgi matangda kudakta khananenaba dabi tauki sabagi mifam ahumlak yeithokluruba matung ngarang nungthil pung 3 da amungana phambada Birodi Dol Congress DMK Samajwadi Party amasung atai dol singna slogan kaya marum lauki Presiding Officer na sabagi mifam chathaba yanaba amasung Sarkar na hiramadugi matangda khananaba thaurang tawduna lei haiki adumoinamak sarangnaba marakta sabagi mifam ngasi phawba yeithokki Parliamentary Affairs Mantri Kiren Rijiju amasung Ngaksel Mantri Rajnath Singh na sabada Pahalgam terror attack amasung Operation Sindurgi matangda khananaba thaurang tawduna lei haina khumki Handakta Pahalgam terror attack ta leikidraba sing amasung Air India gi plane AI 171 kaibigi thogdokta leikidraba singi mafamda Lok Sabha na ikai khumnaba utki Bihar na leibaga sigi oina polling station amamamda voter masing 1,200 gi makhada leiba ahanba rajya oire Election Commission ki pauna hai Bihar da anauba polling station 12,938 semle masi miyamna pareng sangna leptuna khudong chadaba kaya mayoknabadagi ngakthoknabagi damakni Bihar Special Intensive Revision Order gi matungina polling station amada mioi 1,100 vote thadaba yaramba adu 1,100 da hantaragani rajya sida hauji punna polling station 1,030 leire Indian Space Research Organization ISRO na American Space Agency NASA ga punna saminaba Nisar Earth Observation Satellite tha sigi kuntrada Sri Harikota dagi thagalagani haire satellite asi Bharat ki matamda numidang wairam pung 5:40 da thagatkani haire satellite asi numit ki akoibada unganduna thamgani Nisar satellite asina numit 12 ni kudingi malem sinba thungba scan tawgani masina Nongju nungsa amadi ayuk nungtil numidangi oiba data singsu ningthina pirakani haire ngasi phongba pause singi maroiba pausingi damak hauzik Mangsatabam Premananda leire Premananda Thagachari suni ngasi phongba pause singda parliament ki nongju mifam hokhiba su camp sing lokthokna prime minister da memorandum pisin khiba amasung oza singi pen down strike changsin khiba gi pauna maroiba pausing oiri Su Kemsing Tugainaba Nagasing Prime Minister da Memorandum Pisin Kre Haiba Paun Sanga Express Manipuri ahan headline Tauri. Pawasi Pawse Yamada Tongan headline Tawduna Fongli, Sana Libaktana, Kuki Milton Singi Su Sangdo Fom Tokte Haiba Nagasingi Wafongaloinana, Nagagi Lamdagi Kukigi Su Kem Loktokravadi, Sativa Irang Tokani Haina, Anishu headline Tauri. Pawasi People's Chronicle, Sanga Express English, Pognafam, Gun Female, Tamil Times Amasung, Hills Hornbill Express Tasu ahan Lamai the Fongli. BJP any states meeting the Manipuri Yaukidri Haina Sanga Express Manipuri da Anisube headline Tauri. Sitting Kumathoi Legadaba Parliament ki Nongzumi from Hokre Operation Sindurgi Matang the Kanasi Yadi Haiduna House Animak Adjon Tokre Haiba Pauna Sana Lebaki ahan headline Oiri. Parliament mi from Hokiwagi Pawasi People's Chronicle Naharolgi Togdang Pogna from Huyanlan Pawamasung Manipur Mel the Su ahan Lamai the Fongli. Odasingi pen down strike junction Bahokre Haiba Pauna Manipur Mel da Anishu headline Tauri, Pawasi Yam Pawsi Sing the Su Ahambalamai the Fongli. Sanga Express English ta Mikok Tivagi Tavak Pika Tringada Mitop Khana Kandok Nava IDP Sing a Kongang Sing Kivagi Pauna Anishu headline Oiri. Need my Paklava Singi merit list talk the buggy, Mama Mapa Singna Irang Horaka Haiba Paw Amasu Sanga Express English Amasung Manipurigi Ahambalamai the Fongli. Whelan Powder, Emily K. Ranjitna, Serogi Low Parichamri Rom da Isingi Awatpa Lahan Danaba, Lokalak Patabak, Chandel Kul Anigi. Tainaba Chakpi Turelgi Kacha Dam Semjin Kre, Lomi Sing Sogandanaba, Low Lopa Fauba, Sangani Haiba Emelegi, Wafum, Anisub headline Tauri. Idin Lamjing Finance ki Matakda, supplementary charge sheet, Tagat Kre, Moikem Taubiramba investors Singda, Makogi Lantum Sing, Handogna Batabak Pakat Pahauri Haiba Pau, Amasu Pausi Esig Ahambalamai Fomba Tengnari. Inter-district boundary reorganized Taubinaba, Governor da Taksin Kre Haiba Pauna, Ganfu Mel da Anisub headline Oiri. Suni. Thagachari Premananda, Aroibada, Maroiba Pau Amok, Security Force na Chingamasung Tampaki Tongan Mapam Singdagi, Laloba Madi, Yamlaba Kusukulai Kaya Pagatle, Uparastrapati Zagadib Dhankar, Masagi Hakchangi Pibam Namaram Oiduna, Uparastrapati Gipam Tadokre, Amasong, Bangladesh Air Force Training Jet Ama, Kaibada Myoikunitoi Sire, Samu Pumapan Sokle, Paulo Jare.